ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯀꯨꯟꯗꯥꯂꯩ ꯀꯧꯕꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯏꯅꯥꯎꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯀꯨꯟꯗꯥꯂꯩ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ, ꯃꯤꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯒ ꯀꯨꯟꯗꯥꯂꯩꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ, ꯃꯤꯡꯅ ꯁꯅꯥꯇꯣꯝꯕ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯀꯦꯊꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯦꯊꯕꯤꯁꯨ ꯃꯅꯦꯝꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯅꯤ ꯃꯃꯧ ꯎꯅꯕꯁꯨ ꯌꯥꯔꯝꯗꯦ, ꯎꯅꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯈꯠꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯅ ꯀꯨꯏꯔꯕꯗꯨ ꯐꯥꯎꯕ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯗꯨ ꯍꯀꯥ ꯋꯥ ꯆꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯁꯤꯒꯤ ꯃꯧꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦꯍꯦ, ꯑꯩ ꯇꯧꯒꯦꯀꯣ ꯉꯁꯤ"꯫ ꯀꯨꯟꯗꯥꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯃꯃꯧ ꯅꯨꯄꯤ ꯀꯦꯊꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯗꯥꯂꯩ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯃꯤꯒ ꯂꯥꯛꯂꯕꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ"꯫ ꯀꯦꯊꯕꯤ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯇꯨꯅ, "ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯒ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡꯉꯤꯗꯨꯕꯣ"꯫ "ꯍꯩ, ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯕ꯭ꯔꯥ? ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯛ ꯂꯣꯏꯅꯔꯝꯂꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯇꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤꯕꯁꯦ ꯍꯩꯋꯥꯏ ꯇꯩꯊꯣꯛꯎ꯫ ꯃꯤ ꯂꯥꯛꯂꯕꯗꯤ ꯀꯔꯤ ꯌꯨꯝꯕꯥꯜꯂꯣꯅꯣ ꯍꯥꯏꯅꯈ꯭ꯔꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥꯁꯨ ꯀꯣꯛ ꯇꯩꯕ ꯌꯥꯗ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯁꯨꯝ ꯇꯩꯌꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ"꯫ "ꯀꯔꯤꯒꯤ ꯉꯝꯗꯕ? ꯅꯪꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤꯅꯦ, ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯇꯧꯕ ꯇꯥꯕ꯫ ꯏꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯇꯧꯕ ꯌꯥꯏ, ꯑꯩꯇꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯣ, ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕ, ꯈꯪꯂꯕ꯭ꯔꯥ? ꯑꯍꯜ ꯑꯣꯏꯔꯕ꯫ ꯑꯍꯜ ꯑꯣꯏꯔꯤꯗꯤ ꯍꯥꯏ, ꯃꯤꯋꯥ ꯉꯥꯡꯕꯗꯤ ꯊꯧꯅꯥ ꯐꯩꯅꯦ꯫ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯦ, ꯈꯨꯝꯅꯤꯡꯂꯤꯕ ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ꯫ ꯊꯥꯖꯤꯜꯂꯣꯅꯦ ꯊꯥꯖꯤꯜꯂꯣꯅꯦ, ꯏꯃꯥꯅ ꯊꯥꯖꯤꯜꯂꯛꯂꯒ ꯑꯩꯗꯤ ꯌꯦꯡꯗꯅ ꯂꯩꯔꯅꯤꯍꯦ꯫ ꯍꯥꯏ, ꯃꯧ ꯆꯤꯟꯊꯤꯕꯤ, ꯆꯤꯡꯒꯟꯕꯤ! ꯍꯣ, ꯏꯃꯥꯗꯤ ꯌꯥꯝ ꯆꯤꯟꯊꯤꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯆꯤꯟ ꯊꯤꯕ, ꯃꯤꯋꯥ ꯉꯥꯡꯕ ꯀꯅꯥꯅꯣ ꯍꯪꯂꯕꯗꯤ ꯏꯃꯥꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯀꯗꯕꯅꯤ꯫ ꯑꯩꯉꯣꯟꯗꯒ ꯍꯪꯒꯠꯇꯅ ꯃꯆꯤꯟ ꯑꯁꯦ ꯑꯗꯨꯝ ꯈꯨꯝꯃꯤꯅꯤ ꯃꯁꯦ꯫ ꯈꯪꯗꯅ ꯅꯪ ꯎꯆꯦꯛ ꯃꯀꯣꯟꯗꯧꯅ ꯐꯥꯔꯤꯕ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯅꯕ ꯇꯧꯔꯤ꯫ ꯀꯦꯊꯕꯤ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯊꯦꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯂꯨꯔꯒ ꯃꯄꯥ ꯃꯆꯥꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯅꯤ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ, "ꯍꯩ, ꯀꯔꯤꯅꯣ ꯇꯧꯅꯔꯤꯕꯗꯣ"꯫ ꯏꯅꯥꯎꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯥꯗꯣꯛꯅꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ ꯁꯥꯎꯅ, "ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ? ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯐꯅꯌꯥꯝꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯂꯧꯕ ꯀꯧꯕ ꯂꯩꯇꯦ"꯫ ꯁꯅꯥꯇꯣꯝꯕꯅ, "ꯕꯥꯕꯥ, ꯏꯃꯥꯒ ꯅꯃꯧ ꯅꯨꯄꯤꯒꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯨꯗꯕꯁꯤꯗ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ"꯫ "ꯃꯣꯏ ꯄꯥꯕꯥ, ꯑꯩꯅ ꯍꯧꯕ ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯍꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯃꯥꯅ ꯂꯩꯊꯦꯛꯂꯤꯕꯅꯤ"꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯀꯦꯊꯕꯤꯅ, "ꯀꯔꯤ? ꯑꯩꯅ ꯀꯥꯏꯗ ꯍꯧꯏ? ꯏꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯣ"꯫ ꯏꯅꯥꯎꯇꯣꯟꯅ, "ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯣꯏ ꯅꯅꯤ ꯅꯃꯧꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯌꯥꯀꯥꯏꯕꯗ ꯉꯥꯏꯅꯔꯝꯈꯤꯅꯤꯅꯦ ꯅꯅꯤ ꯅꯃꯧ꯫ ꯑꯃꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯂꯣꯏꯁꯤꯜꯂꯨ, ꯑꯃꯅ ꯏꯔꯨꯖꯊꯣꯛꯂꯒ ꯆꯥꯛꯈꯨꯝ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯄꯥꯝꯅ ꯆꯠꯇꯧꯔꯤꯕꯅꯤ"꯫ "ꯃꯣꯏ ꯃꯄꯥ, ꯑꯩ ꯏꯔꯨ ꯂꯨꯖꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯦꯊꯕꯤ ꯃꯥꯁꯨ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯇꯨꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯃꯇꯣꯟ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯈꯣꯝꯕ ꯀꯧꯔꯝꯃꯤ꯫ ꯈꯣꯝꯕ ꯅꯨꯄꯤ ꯊꯤꯔꯦ꯫ ꯈꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯖ ꯃꯥꯅꯁꯨ ꯃꯅꯦꯝꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯩꯃꯇꯣꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, "ꯃꯧꯋꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯦ"꯫ "ꯏꯃꯥ, ꯄꯥꯟ ꯑꯣꯏꯅ ꯏꯔꯣꯟꯁꯤꯜꯂꯤ"꯫ "ꯐꯔꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯣꯛꯑꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯆꯧꯕꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ"꯫ "ꯍꯣꯏ ꯏꯃꯥ, ꯆꯠꯀꯅꯤ ꯍꯥꯏꯌꯦ"꯫ "ꯏꯃꯥ, ꯅꯃꯧꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯊꯝꯖꯔꯝꯂꯕꯅꯤ, ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ, ꯅꯃꯧ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ"꯫ "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯂꯨꯖꯊꯣꯛꯂꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫
ꯊꯥꯖꯁꯨ ꯆꯥꯛꯇꯨ ꯊꯤꯕ ꯍꯧꯏ ꯈꯣꯝꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯥꯊꯣꯛꯂꯁꯤꯗꯅ ꯏꯃꯥ ꯏꯔꯨꯖꯕ ꯆꯠꯈꯤꯌꯦ ꯏꯃꯥ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯅꯨꯄꯥ ꯍꯣꯏ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ ꯆꯥꯛ ꯊꯤꯔꯕ꯭ꯔꯥ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯏꯃꯧꯒꯤ ꯏꯔꯣꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯅꯪꯒꯤ ꯏꯔꯣꯝꯕꯁꯤ ꯊꯨꯝ ꯋꯥꯠꯂꯤ ꯂꯩꯃꯇꯣꯟꯅ ꯊꯨꯝꯗꯨ ꯅꯝꯗ꯭ꯔꯕꯗꯤ ꯀꯣꯛ ꯍꯥꯞꯄꯨꯗꯅ ꯊꯨꯝ ꯌꯥꯛꯀꯗꯕꯒꯤ ꯁꯔꯨꯛ ꯅꯝꯗꯕꯁꯤꯅ ꯐꯩ ꯊꯨꯝ ꯌꯥꯛꯂꯕꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯊꯨꯝ ꯅꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯌꯥꯏꯌꯦ ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯀꯦ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯁꯤ ꯏꯃꯥꯗꯤ ꯉꯥ ꯊꯣꯡꯕꯒ ꯀꯌꯥ ꯊꯣꯏꯅ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯂꯩꯔꯛꯑꯣ ꯏꯃꯧꯁꯤ ꯑꯍꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯝꯃꯅꯤ ꯏꯃꯥ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯈꯣꯝꯕ ꯅꯣꯛꯂꯒ ꯅꯣꯏꯅꯅꯤ ꯅꯃꯧ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯏꯇꯣꯝꯇ ꯊꯣꯡꯂꯒ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯀꯨꯟꯗꯥꯂꯩꯗꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯛꯇꯨ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯤꯒ ꯆꯥꯛ ꯊꯤꯔꯝꯃꯤ ꯏꯅꯥꯎꯇꯣꯟꯒ ꯁꯅꯥꯇꯣꯝꯕꯒꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯏꯅꯥꯎꯇꯣꯟꯅ ꯀꯩꯅꯣ ꯃꯃꯥ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯉꯥꯅ ꯃꯔꯣꯜ ꯑꯃ ꯊꯥꯛꯂꯤꯕ ꯍꯥꯎꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯀꯨꯟꯗꯥꯂꯩ ꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ ꯀꯌꯥꯝ ꯍꯥꯎꯇ꯭ꯔꯒꯦ ꯃꯣꯏ ꯄꯥꯕ ꯆꯥꯔꯒ ꯌꯦꯡꯉꯨ ꯁꯅꯥꯇꯣꯝꯕ ꯏꯄꯥꯗꯤ ꯆꯥꯛ ꯇꯣꯛꯑꯦ ꯍꯧꯒꯠꯂꯝꯃꯒꯦꯍꯦ ꯍꯣꯏ ꯄꯥꯕ ꯑꯩꯁꯨ ꯇꯣꯛꯑꯦ ꯍꯧꯒꯠꯂꯗꯕꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯀꯨꯟꯗꯥꯂꯩ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯦꯝꯂꯝꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯏ ꯏꯟꯁꯥꯡꯅꯤ ꯀꯥꯏꯅ ꯀꯩꯒꯤꯅꯣ ꯁꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯂꯩꯃꯇꯣꯟ ꯍꯣꯏꯒꯤ ꯏꯟꯁꯥꯡꯒ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯗꯨ ꯂꯩꯃꯇꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯗꯥꯂꯩ ꯂꯩꯃꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯃꯇꯣꯟ ꯅꯣꯏꯒꯤ ꯏꯟꯁꯥꯡꯒ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯈꯤꯇ ꯂꯧꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯗꯣ ꯈꯥꯕꯗ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯁꯤꯌꯥ ꯂꯩꯔꯝꯒꯅꯤ ꯏꯃꯧꯗ ꯍꯥꯏꯒꯦ ꯂꯩꯃꯇꯣꯟ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ ꯊꯥꯖ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯒ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯅꯃꯥꯄꯣꯛꯇ ꯈꯔ ꯄꯤꯈꯣ ꯂꯩꯍꯧꯋꯦ ꯏꯃꯥ ꯅꯃꯧ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯨꯟꯗꯥꯂꯩ ꯂꯩꯃꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯃꯇꯣꯟ ꯅꯪ ꯅꯃꯧꯁꯦ ꯂꯨꯅ ꯇꯧꯃꯟꯈ꯭ꯔꯦ ꯍꯌꯦꯡ ꯅꯊꯛꯇ ꯀꯥꯔꯒ ꯅꯦꯠꯂꯛꯄ ꯁꯣꯏꯔꯣꯏ ꯏꯆꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯗꯨꯝꯅ ꯇꯧꯒꯗꯕꯗꯤ ꯃꯥꯟꯗꯦ ꯂꯩꯃꯇꯣꯟ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦ ꯃꯤꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯨꯕꯨ ꯅꯪ ꯑꯩꯅ ꯎꯕ ꯉꯝꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯎꯠꯂꯨꯅꯨꯁꯦ ꯂꯩꯔꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖ ꯃꯥꯁꯨ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯕꯣꯛ ꯏꯟꯁꯥꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯨꯟꯗꯥꯂꯩ ꯅꯣꯛꯁꯤꯟꯗꯨꯅ ꯏꯃꯧꯒꯤꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕꯅꯤꯗꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤ ꯂꯩꯃꯇꯣꯟ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯀꯨꯟꯗꯥꯂꯩꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯃꯇꯣꯟ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯧꯋꯥ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯗꯦꯗ ꯏꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯃꯣꯏ ꯇꯥꯗꯅ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯣꯝꯂꯥ ꯂꯩꯔꯛꯄꯅꯤ ꯏꯃꯥ ꯅꯃꯧ ꯈꯣꯛꯂꯛꯀꯦ ꯆꯥꯁꯤ ꯍꯣꯏ ꯍꯣꯏ ꯆꯥꯁꯤ ꯊꯥꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯇꯣꯟ ꯆꯪꯈ꯭ꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯁꯣꯝꯗꯅ ꯀꯨꯟꯗꯥꯂꯩꯗꯨ ꯂꯩꯃꯇꯣꯟ ꯍꯣꯏꯗꯒꯤ ꯂꯧꯔꯨꯕ ꯏꯔꯣꯝꯕꯗꯨꯒ ꯆꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤꯔꯝꯃꯤ ꯀꯦꯊꯕꯤ ꯃꯥꯁꯨ ꯃꯅꯦꯝꯅ ꯆꯥꯛ ꯆꯥꯁꯤ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯕꯅꯤ ꯀꯧꯔꯛꯇꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯨꯈꯥꯛ ꯁꯒꯨꯝ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯑꯁꯨꯝꯅ ꯍꯥꯏ ꯆꯥꯛ ꯆꯥꯁꯤꯒ ꯀꯧꯗꯕꯤ ꯃꯇꯣꯝꯇ ꯆꯥꯔꯤ ꯃꯥꯜꯂꯤ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯗꯨꯒꯁꯨ ꯇꯨꯈꯥꯛ ꯁꯒꯨꯝꯒ ꯅꯝꯁꯤꯜꯂꯒ ꯊꯅꯝꯗꯅ ꯀꯅꯥꯅ ꯐꯦꯡꯅꯤ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯐꯦꯡꯉꯣꯏ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯏꯆꯦ ꯑꯔꯨꯕꯤ ꯍꯣꯏꯒ ꯆꯠꯂꯒ ꯁꯤꯡꯖꯨꯗꯨꯝ ꯆꯥꯅꯔꯨꯒꯦ ꯀꯦꯊꯕꯤꯗꯨ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯆꯦ ꯑꯔꯨꯕꯤ ꯏꯆꯦ ꯍꯣꯏꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯦꯝꯅ ꯂꯩꯇꯦꯕ ꯀꯦꯊꯕꯤ ꯅꯪ ꯂꯥꯛꯏꯗꯅ ꯆꯪꯉꯣ ꯆꯪꯉꯣ ꯑꯩꯅ ꯂꯣꯟꯅꯤꯡꯗꯅꯒ ꯂꯣꯟꯕ ꯅꯠꯇꯤꯌꯦ ꯁꯤꯛ ꯂꯣꯟꯗꯕꯗ ꯍꯣꯔꯦꯟ ꯆꯔꯥ ꯍꯦꯜꯂꯦꯗꯅ ꯚꯦꯝꯃ ꯀꯔꯤꯅꯨꯡꯒꯤ ꯌꯨ ꯊꯛꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯑꯗꯨ ꯌꯧꯔꯦ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕ ꯍꯣꯏꯗꯤ ꯌꯨ ꯊꯛꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯏꯆꯦ ꯁꯤꯡꯖꯨ ꯆꯥꯁꯤꯗꯅ ꯆꯥꯁꯤ ꯏꯆꯦꯁꯨ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯇꯣꯝꯇ ꯁꯨꯔꯒ ꯆꯥꯕꯗꯣ ꯇꯟꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯗꯨ ꯁꯨꯔꯝꯃꯤ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ ꯑꯔꯨꯕꯤꯅ ꯁꯤꯡꯖꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯀꯦꯊꯕꯤ ꯅꯪꯁꯦ ꯈꯔ ꯇꯟꯕꯒꯤ ꯋꯥꯅꯤ ꯍꯩꯗꯤ ꯍꯩꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯑꯗꯨ ꯀꯦꯊꯕꯤ ꯅꯣꯏꯅ ꯅꯦꯝꯄꯣꯛꯇꯨꯗꯤ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯍꯦ ꯍꯥꯏꯅꯔꯕꯅꯤ ꯏꯆꯦ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗꯒ ꯂꯩꯍꯧꯗꯦ
มีวางงังมาสักทีฮันุบีนะสุกยามีวางงังมาปามาสิบุใครนกขังดิอะดูนี่เลียมนั่นเลยไม่ยากแบบสหิมาตั้งอะดูเกทับเบียไอ้ดีนักคุยนั่นเองปกต่อสีดีเสียนั่งดันนัดดิไอ้สนุกสีเดบัดคาร์ยมนั่นเลยมีนันเสียอุณบคุดินขัดนารีบันนี่พัดตะบันนั้นสุกใครนกอาซุ่มนังงังนั่นดูนะสิงจูดูสารมีกุนดาเลยมาสุมีวางงังไม่ยาบังงังนั่นเรื่องมายุมดาลักลำมีจากคมนั่นสังลักปะดะตุกักสกุมปุ่มใส่ใส่ดูเลยรำมาดูอุบดะเฮาจิกเฮาบะตุกักสกุมก็เสลอยสิลำเดียให้บันนี่ดะมาสิกิมเอาสิมากีอารูบีให้บีมิเสียปิดูกิมันนักตะมีวางงังนั่นมาจัดลำมันนี่ขังนี่ฮันอัลลักกิสันมาดูกีสุนิงดะบีไล่ไก่กุยบีปามบีมองงากไล่เบกเกทับบิสุมายุมดาลักลำมีกุนดาเลยมาเมาบุอุบดะยามนั่นสาวนะจากคุมสินะตุกักสกุมปุ่มใจบันมาใครทันนำละกะนั่งน่ะมีกี่มายุมดะมีวางงังนั่นนั่นเลยรีบันนี่เนี่ยอีมาน่ะมีวางงังบ่ดอไอ้สูงังนั่นรำนี่ขัดลีรออะดูก็ใจบิลุขังสกุมเสียไอ้นี่สาบกินนั่นเตอะดูไหนดีใครกินลอยสินดีบ่อีมาหอยนี่สาบกินนั่นจ้ะอะดูดีอีมาน่ะลอยสินพับทอกจ้ะยาอะมาสินขัดลีบ่มองมวยเดบดีเต้าบ่ตาเลยไอ้เคยสุดท้ายเนี่ยสาบยาวเดบสูอะดูเพียงไงอีโอ้เพียงแล้วบดีเฮาจิกสุดเพียงอ๋อไอ้งอนดำหายจะสุโหเฮาจิกที่อะฮัลโอยเดบดอสีพอกตรงนั้นจะบดีนั่งยุ่มมันสิจะไกลเดาบละอีกอ่ะไอ้นี่ยุ่มสิลักลิบสิรอมหาราณีกุมน่ะนุ่งไงนั่นเลยแกให้ดูนั่นลักลิบะกะเรียมหาราณีกุมน่ะนุ่งไงนั่นเลยแกขัดลีกันนักขจายจะคุปปากสินทางระนังทางนี้อีมาน่ะคุปปากนั่นทานอะก็ไอ้ยิงนั่นเลยนะนี่ฮะมันนี่มาโมดูจะคุมเด็กขัดในดำสมดันนักคมมาดูงาเลยดักลำเลยมาต้นงาอดูบุอุบดะอสุมนะให้อสูบะงาดูดิทุกนักสาวเครียดมางามาซาโดฮาวรวยนะงาเจ้าสิวันนี้เราโรคเลยบันนี่สองวันเครียดเนี่ยเสียลิดนั่นลิดนี่ซีซินตรงเนี่ยเสียตันมาเสียยามนว่าบันเว้ยมาตันจ้าดูดทาจะสู้อิมุงเด็กทุกเลยทาจะมาพูดอะไรบุอุบดะเฮ้ยตาดาฮัลลามีดนะไอ้ดีมวยตาดาฮัลลักบุกอุโหเจขังอุโหเจสิดีงานฮัลลักเสียให้ดินังงานฮัลลักเลยบันดูปีไอ้งาเสียมากินังสู้มารุยมาปังกันตัวเสียมันแล้วเฮ้ยตาดาอาสมนักคมบักทาจะกสูอิมุนเดสังคีรำเลยมาต้นมาสามามงเดสังคีบุตรเยียงดุนะเฮ้ยโซร์มาทำปุ่มบักยุยนะอาสมนันนุกสีสานนั่นเลยฮันบิอินเอาต้นกับสนาตุมบักดูนุมิดังดีปามเดสักทงดุนะสารำไอเฮงสุปามเดเล็กลำเกทับบีกับกุนดาเรกดูจักทงบักิลกตานารำเกทับบีมาดีสิงจูตับตาบมาใครซาสิลักบดุนะสักซานิงดรดุนะจักตุทงดบีพามุงเดตุมดุนะเลยรำตันจ้าดูดกุนดาเรดูมาโมกิกาดสังเลยให้มาวะนั่งน่ะซักทงกีดีให้เดินนะตุ้มลักเลยรีบดูบุการีกิโนอิมาไอซักซานิงดีอิมากิสรุปทงลักซานิงเลยเลยไก่กวยไปสักลักะนาทีบงโดตับตาบมาใครสารักลับนี่นะกระไรดิกิซานิงละเนี่ยทางนับกี่โมงสินะก็ยาดับพาริบะมันเอ็มเซ่ถ้าบักอมตะยาวหันดิโมงสินะลอยเนี่ยตัวเองไอ้คอยกินนะปุ่งซ้อยสวยระบินุปีไม่เฮกปุระโหยมาสุมีกี่มันเอ็มดงนะพะวมีกี่มันเอ็มดีมาโมกี่ของทางคุดิ้งยังสินดิอีมาดีมีกี่ของทางคุดิ้งกี่กระอียังสิลุนฮะบิดงไงกันก็ยานนี่อยู่ไอ้น่ะกระไรดะน้องน่ะกระยังสิลิฮะกระไรดิยังสินเกย์น่าสักทีบันนั้นน่ะน่าสินดูสุดทีเนี่ยสุดทีบันนุปีสิบุยิงแล้วก็เล่าอะไรบันโนบักการีได้ยิงกันเล่าอะไรบันโนให้บันนี่ดาอีมาดีอันพัซเร่สามูหิมาแล้วน่ะป้าบันน่ะสามูมันบิสิบุก็ไม่เล่าอีโนขังดิไอ้บุษามูมันนี่ก็ให้กันนะเฮ้ยเซ็กมีมันบีสามูมันด้วยสรุปเซ็กมีมันจะเรกีกุนดาเลยดูมาโมกิว่าดูสาวระดูนะมาโมบุพูกันเดบกีตาวรมีเกทับบีมาสุมันเนมดะมาขุดหันดูนะมันนี่มาโมอันนี้ดูมาสัมพวยนั่นดูนะคุจินขุดนับตาวรมีมาคุยนักขัดนารีบดูท้าจะนะคุจามให้ดกปะทุกปะตารมีท้าจะคุมได้สังนักดูนะมันเนมดะซุ่มนายรมีอีมาบุกะอีเสียกขัดนาวิอามุขขัดนาหูรับรองการีมันนี่มาโมนุขังดีอุณหภูมิแก่ยาดับสิบบาจีหอยได้หอยสูปามดูเลยรำนี้อีมาบ้านนี้แหกจัดตัวนักคำดูสิละมาว่ะคำดูกุมสิไอ้คุยนักคำดูปะเนี่ยยาดูปนัดติอดูกิสรุปจากตัวลอยสิลหอยมาท้าจะสักอดูลอยสินนับตัวรีท้าจะจากตัวลอยระดูนะมันเนียมมาพูดรีบบูจากพิจารณาอาสมนันนุมิตุมาฮาวเครมาทั้งกินนุมิตนี้ท้าจะนั่งอินโคดะเห็นจังเฮกตุนอะไรรีบดูเกทับบินะอูระดูนะมาสูท้าจะกินมันนักแต่สังดูนะ
Inau, nangbu insang heiro? Hoi ise, insang he amini. Ado Thaza, ise se nangonda wa amta tamgi khalibasya kuiraban. Ise sinanya thabakse hekta sangdaba. Kai wano ise? Atai nate, nakhoi nanempoki wani. Thaza ngakna. Aikhoi nempoki. Hoi, nui nanempoki. Thaza, nangi maramda nui nanempokna sandoklibasya ise di tabaga ngamdre. Ise, inempokna aigi maramda kai sandoino. Ho aduburo Thaza, nangse chaba yamna phatte. Chaklukta ngaro kumlaga sai. Adagi nang lakpadagi nakoigi yumse nungaiba ngamdre. Thabak na marol ama suningdriba kaina yam tami isi di tababu ngamdrabani. Thaza ngakna imanabo. Thaza isi na haribase nangbu nungsiduna haibani. Nakoi nanem masina nangbu nungsiba nate. Mapan thongda nungsiba sabagi wani. Thaza su kethabina hairibaduda thazaraduna. Aina di mabu hek pokpi imani kana seba tawraga. Mana aigi maramda khulai kaida oida padaba pawmay ama tamba. Thaza seba ga tawrunu. Mana nangi maramda hatta na hairaga karigi nanga seba tawrudoino tawrunu. Tawro isi. Mana dumna tawraga aina magi seba tawgadaba nate. Ngasidagi Thaza kanano haina khanganba taridana. Aduni inaw sidinya hanubi moy nang amhaloidabani. Aikoigi hanubi sisu fatabana hayangnya maruna yuraga sidoribani. Thaza do kethabini insinbaduda thazarami. Manembu phattana khalami. Makhoi anina wari sanaribado kundalaina urami. Masigi mawani sina wari ga sikthanaribasina kari wari bu sanaribano. Yum thugaidogi wari sari boirongani. Kanade aisu laimatongi manak chatuna kari no kara haizilukiki. Asi haiduna kundalaidu laimatongi manakta laklami. Laimaton maningi wakhongdo waisituna leirami. Laimaton nangna nasanan masi wakhongdo pawik silida. Siya umsai sai na situombanida. Ado Laimaton nangi namong nupiga aigi imong nupiga wari sabada tarakpan. Nangi namong nupina nang siya yaptin hayawri. Laimaton ngakna kaino haisiboy siya. O nakoigi namong nupina hayriba aikoy inimpok siya nusidaba na loirya. Chakto hu haplaga pizaraga hatokrasira khangdi kaina hayawi. Aina tumina tarakpan. Laimaton kundalaina tamlibuwa aduda thazaba ngamdana. Aigi maunabu adumna hairamgadrane. Haibanemi Laimaton nangbu asi khakta nati. Masa nupana wana talakpa sil phawba hanubi mana paisili. Mabukna phatriba kaina hayawri poni. Se aigi mauna adumna hairamgani haiba thazaba ngamde. Isiena haise nang thazadraba natro. Yengo namaugi asing saktamdo. Thaza du saka thongdabi phamda tumlaga leirami. Laimatonsu chakhumda sanglai. Mawa kaidawre nangna hiptuna leirabadi thengi chak thonglurodana. Thaza saurangnana. Aina tumlibase isa nungaitadana tumlibani. Tumningdana tummanati. Laimaton ngasi mamong nupigi matawa duda ngakna. O nasa nungaitradi potharo sakto ngasidi ima thongbirage. Manem na hairibadu Thaza kari suhaida nakal amada onthoktuna tumki. Laimaton su karino khanna mamogi kadagi thoklaklami. Laimaton asumna khali. Kaino ne aigi mawasibo. Ngasidi kaino may tawida. Asi khanna Laimaton chakhumda sanglaktuna chak thonglami. Ngasidi masanupasu ngana thabak satkirami. Laimaton chak tuloiduna chak sanaba mamong nupibu kaurami. Thaza masu chak saba chakhumda sanglaklami. Mani mamong saktu sarami Thaza magi safam thokpa khara saduna hawgatuna thoki. Laimaton wakhalda. Kaino ne chak sa thoklaga makhut hamdoklaga thokribasina. Ngasai isi kundalaina haibadu chumdawribra. Laimaton du wakhalasi khanduna leirami. Numit asidagi Thaza du yamna homlami. Yaw theng hawgatpa chak loirasu matomta saba tawrami. Mamong honglakliba maong matawdu Laimaton tumina yengduna lay. Khombasu langphaida thabak suba satkirami. Nungthilgi matamni Thaza du kethabigi manakta laklami. Kethabi Thaza bu ubada. Hey Thaza nang lairo. Hoisi aisi yumda tokpham khangdena koiraini. Kharasu koiro ado nangbu chaka saraklabra. Chara eisi. Chakti kanana thongi. Aina thongi si. Kaidobagi nangna thongi ba.
ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯨꯗ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯣ? ꯄꯪꯉꯦ ꯊꯥꯖꯕꯤ ꯑꯃ ꯅꯪꯁꯤ. ꯍꯅꯨꯕꯤꯗꯨꯅ ꯊꯣꯡꯕꯗꯣ ꯆꯥꯕ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯕ. ꯑꯇꯩ ꯊꯕꯛꯄꯨꯗꯤ ꯍꯅꯨꯕꯤꯗꯨꯅ ꯇꯧꯋꯦ. ꯑꯗꯣ ꯊꯥꯖ, ꯍꯣꯔꯦꯟꯗꯤ ꯈꯨꯟꯊꯛꯇ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩꯌꯦ. ꯅꯪꯁꯨ ꯌꯦꯡꯕ ꯆꯠꯂꯨꯁꯤꯗꯅ. ꯌꯥꯏꯅꯦ, ꯆꯠꯂꯨꯁꯤ. ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ. ꯑꯗꯣ ꯏꯆꯦꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯍꯩꯅꯧꯗꯣ ꯍꯦꯛꯂꯒ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯂꯒ ꯆꯥꯁꯤꯗꯅ ꯏꯆꯦ. ꯆꯥꯁꯤ. ꯏꯆꯦꯁꯨ ꯆꯥꯗꯤ ꯆꯥꯅꯤꯡꯕ, ꯏꯇꯣꯝꯇ ꯆꯥꯕꯗꯣ ꯇꯟꯅꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯃꯧ ꯑꯅꯤꯗꯨ ꯍꯩꯅꯧ ꯍꯦꯛꯂꯨꯗꯨꯅ ꯆꯥꯔꯝꯃꯤ. ꯀꯨꯟꯗꯥꯂꯩꯁꯨ ꯄꯣꯠꯐꯝꯗ ꯊꯣꯛꯂꯛꯏ. ꯂꯝꯕꯤꯗ ꯂꯩꯃꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ. ꯂꯩꯃꯇꯣꯟ ꯀꯨꯟꯗꯥꯂꯩꯕꯨ ꯎꯕꯗ, ꯏꯆꯦ, ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯏꯆꯦꯁꯤ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯣ ꯂꯩꯃꯇꯣꯟ, ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯊꯪꯅꯕ ꯈꯨꯜꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ. ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯝꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯃꯧꯗꯣ ꯌꯥꯝ ꯍꯣꯡꯂꯦ. ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ. ꯌꯥꯍꯧꯒꯁꯤꯅ ꯅꯨꯃꯤꯠ ꯌꯨꯡꯂꯕ ꯀꯥꯟꯗ ꯍꯧꯒꯠꯂꯛꯂꯤꯕꯁꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯃꯧ ꯂꯨꯅ ꯇꯧꯃꯟꯈ꯭ꯔꯦ, ꯍꯌꯦꯡ ꯅꯊꯛꯇ ꯀꯥꯔꯒ ꯅꯦꯠꯂꯛꯀꯅꯤ ꯍꯥꯏꯗꯅ. ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯄꯨꯛꯇꯥ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯧꯒ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯍꯧꯕꯅꯤ. ꯂꯩꯃꯇꯣꯟ ꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯧꯒ ꯄꯨꯡꯈꯤ ꯍꯦꯛ ꯈꯤꯔꯦ. ꯑꯗꯣ ꯂꯩꯃꯇꯣꯟ, ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯏ? ꯏꯆꯦ, ꯆꯥꯛ ꯈꯛꯇꯅꯤ ꯃꯥꯅ ꯊꯣꯡꯂꯤꯕ ꯍꯥꯏꯕꯕꯨ. ꯑꯇꯩ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯃꯣꯏꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯀꯔꯤꯒꯤ ꯅꯪꯗꯤ ꯇꯧꯔꯤꯕ? ꯇꯧꯔꯨꯅꯨ. ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯗꯣꯏꯅꯣ? ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨ, ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ. ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯆꯠꯈꯤ. ꯂꯩꯃꯇꯣꯟ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯆꯥꯛꯈꯨꯝꯗꯨ ꯂꯨꯈꯥꯛ ꯆꯒꯨꯝꯅ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯦꯕ. ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ. ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯥ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯤꯅꯦ. ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯣꯏ. ꯃꯧ ꯃꯆꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯥꯖꯃꯥꯁꯨ ꯀꯦꯊꯕꯤ ꯍꯣꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ. ꯂꯩꯃꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤ ꯈꯥꯝꯃꯤ. ꯍꯩꯃꯧ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ? ꯆꯥꯛꯈꯨꯝꯁꯦ ꯂꯨꯈꯥꯛ ꯆꯒꯨꯝ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯊꯝꯂꯒ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ? ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯃꯥꯗ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯁꯨ ꯀꯣꯜ ꯂꯨꯈꯥꯛꯇꯨꯗꯤ ꯑꯩꯅ ꯐꯦꯡꯅꯤꯡꯂꯒ ꯐꯦꯡꯅꯤ, ꯐꯦꯡꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ. ꯑꯩꯒꯤ ꯀꯨꯁꯤꯅꯤ. ꯂꯩꯃꯇꯣꯟ ꯈꯔ ꯁꯥꯎꯅ, ꯃꯧꯋꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯍꯥ? ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯁꯤꯗ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ. ꯍꯦꯟꯖꯤꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯁꯤꯗꯤ ꯏꯃꯥꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅꯅꯤ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯨ. ꯊꯥꯖ ꯐꯦꯠ ꯂꯥꯎꯗꯨꯅ ꯀꯥꯗ ꯆꯪꯈꯤ. ꯂꯩꯃꯇꯣꯟ ꯁꯥꯎꯅ, ꯀꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯧꯅꯣ. ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯨꯕ, ꯑꯗꯨꯒꯗꯤ ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯣꯝ ꯑꯣꯏꯔꯝꯃꯤ. ꯂꯩꯃꯇꯣꯟꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ. ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯀꯦꯊꯕꯤꯗꯨ ꯊꯥꯖꯕꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ. ꯊꯥꯖ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ, ꯊꯦꯡꯉꯤ. ꯍꯣꯏ ꯏꯆꯦ, ꯂꯣꯏꯔꯦ. ꯊꯥꯖꯁꯨ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅꯕ ꯇꯧꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟꯅ, ꯀꯦꯊꯕꯤꯌꯥ, ꯅꯣꯏꯕꯨ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ? ꯏꯗꯣꯝꯆꯥ, ꯈꯨꯟꯊꯛꯇ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯛ ꯂꯥꯞꯅ ꯆꯠꯇꯣꯏꯕ? ꯊꯥꯖ ꯀꯦꯊꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯦ, ꯂꯥꯎ ꯆꯠꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒ ꯀꯦꯊꯕꯤꯒꯗꯨ ꯆꯠꯈꯤ. ꯂꯩꯃꯇꯣꯟ ꯅꯤꯡꯉꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯕꯅꯤ. ꯂꯩꯃꯇꯣꯟ ꯃꯃꯧꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯥꯖꯒ ꯂꯩꯃꯇꯣꯟꯒꯗꯨ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯝꯃꯤ. ꯀꯦꯊꯕꯤꯒ ꯀꯨꯟꯗꯥꯂꯩꯒꯁꯨ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯃꯅꯤ ꯃꯃꯧ ꯈꯠꯅꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯏꯅꯥꯎꯇꯣꯟꯒ ꯁꯅꯥꯇꯣꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯏꯅꯥꯎꯇꯣꯟ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯀꯦꯊꯕꯤꯒ ꯀꯨꯟꯗꯥꯂꯩꯒꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯪꯂꯛꯏ. ꯀꯨꯟꯗꯥꯂꯩꯅ, ꯃꯣꯏ ꯃꯄꯥ ꯂꯩꯃꯇꯣꯟꯒ ꯃꯃꯧ ꯅꯨꯄꯤꯒ ꯀꯟꯅ ꯈꯠꯅꯔꯤ, ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ. ꯃꯤꯅ ꯈꯠꯅꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯤꯕ? ꯍꯥ? ꯈꯠꯅꯔꯕꯗꯤ ꯆꯪꯂꯒ ꯈꯥꯝꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ ꯃꯃꯥ ꯅꯪꯕꯨ? ꯃꯣꯏ ꯃꯄꯥ, ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯕꯅꯤ. ꯈꯥꯝꯗꯣꯛꯂꯨꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ. ꯀꯦꯊꯕꯤꯅ, ꯕꯥꯕꯥ, ꯏꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ. ꯄꯥꯝꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯉꯁꯤꯗꯤ ꯆꯒꯦꯝ ꯑꯣꯏꯅ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯗꯕ ꯀꯨꯏꯔꯦ. ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯄꯣꯝꯒꯦ. ꯅꯨꯡꯊꯤꯜꯅꯤ. ꯀꯨꯟꯗꯥꯂꯩꯗꯨ ꯏꯕꯦꯇꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ.
Ibeton Kundalaibu ubada. Ise Kundalaya koiraklibro. Koiraklibanu. Adu Ibeton ngasidi laimatonga mamong nupiga phana phajana masam phoidatnakre he. Ibeton ngakna. Kaino ne haribasibo asengburisia. Asengbani ne ai imit pangna uraklabani. Mani mamau masam phoinabado. Moigi mani mamau do yam nusinai haibadaine. Kadaidagi nusinarubano mamau nupido helagi nupi nate aphawbini aphawbi. Imungi thabaka amata tawde haibani. Ekhoi laimatonna tawena haibani. Ise laimatongi mamaududi yam tawba ngamina. Ibetonga Kundalaigadu migi miwa ngangna duna leirammi. Numit kharani hawkre. Thazaga manem laimatongasu nutigi khatnarammi. Ngasisu sumang aduda mani mamaudu masam phoinari. Tanzaduda khomba masu langphai satluraga halaklammi. Mamaga magi nupigana sumang aduda masam phoinaduna leirambaduda sangsinduna khamdoi. Adubu anidu thadoknaramni. Khombana ising bartin ama lauruduna khatnariba aniduda haisillammi. Adumna ising haisinbadudagi masam phoinaramba anidu thadoknarammi. Khanghauti khombana magi nupigi mamaida kupakna tharammi. Laimatona Fazilu madugi sitibido khayam phuk Thaza sauna Nupa nangna azumaran khangdana aigi maida kupakna thariba karigino Khomba sauna Kari imung si tawramlibase ha kari maramgi samkhoinariba hayu Laimatona Imagi sauba nangi nupisia mi yam usite ai si magi manemne khandaba makai aigi sinthaksidane masin khumliba nangne chatkibadagi yahu theng hawgatlaga chak thomlaga Magi kada dom laikhrani imungi thabaksu amata tawde imungi thabak pumba aina loina tawribani chak loirasu chak sasi haidi matomta sathoklaga dukhak sagum namsinduna thanam dawribani khoma sauna thazada yengduna imana ji sumra nupa imana ibu chaklukta ngaro phumlaga chai mabuk phatte haidana lekai sandoklibani thabak suningde haiduna mi khudingi hairibani masidebu kanana sauroidu kariya aina karaida hai Nachin yamna tibra haibabu nachin do kupaksin thawra lekai satuna wadi saidi nangnine aibu hu pizaraga hatokrasira khangde masanu pana tan masiasu mana loina paisili mabuk yam phatabi hanubi ne dana nangna mingonda wari sakhiba natro ayadam na haikiba leite nasanu bagi mamangda oida wayam na ngangadu kombana imana kanana dum na haiduna hairakliban nupi nanguna su kanana hairakliban laimatona isi Kundalai na hairakpani thajasu Isi kethabina hairappa khomba hausiktada wakhal lai aikhoigi yum thugairibasidi imaboka itaimagana oire ima nakhoi nisu makhoi mani mamogi moong khangliba natro migi yum thugairaga harauba makhoina hairaga noina thazaraga khatnaribani ne thazaga laimatongasu ngak wakhal khalami laimatona chummi imagi khomba nangna haiba namaboka nataimagase miwa ngangbada khulasida hainaribani Maunang na hariba singdo ima amat na haikidi Thazana ima namausu ima na hariba singdo amat na haide makhoi mani mamau sangduna aikhoigi yum thugaina masin maso idan oiramgani khomba sauna ima ai ima bo kai deimagado chapchana wari sanaruki asi haiduna khombasu sauna satki masana sauna satki bado laimatonga thazagasu pakhatna tanarai khombadu inautongi sumangda leptuna Kundalaiga kethabiga kana kana kaurami kauribadu tabada imungda leiba misingdo loina thoklaklammi khomba sauna imabu kai taimagana tobirisi kai inauton ngakna khomba namabu kana taimagana kari toromagi khomba na wari pumba lirami inautonga sanatomagado yamna saurami sambal uyung adu puktuna magi nupibu phurammi Kundalai chaina kangduna Moi mapa ay amok kana migi yum kaina ba tawzararoige ngasidagi ay wakhal tarage kethabisu moi tada haisu migi yum kaina na ba migi mung thu kaina ba ai haireroi ai wa haireroi ba ai mung tangakpiu ima ibani su khanazararoi nungsi sanan laiminazarage numit asidagi kethabiga Kundalaiga su wakhal tarami mani mamo khana saina yaudana nungsinana laiminaki laimatonga thazaga su hanagdagi hena nungsinana lairami Madam Karagitung Thaza Masanupi ima poktuna nungaina panki